Akaswani Imphal, Wahengbam Washington Pau Pajari, Ahanbada, Maruiba Pau. Mukhyamantri Nongthambam Biren Singna Hairi, Narendra Modi na Pradhan Mantri Oiraba Matungda, Awang Nongpok Raija Singda Chawkhatpa Amadi, Sel Thumgi Phibamda Chawna Awanba Lakle. Musalman Singhi Khwaidigi Chawraba Kumai Ama Oiriba, Idul Fitr, Ngasi Pangthokli. Amasung Jammu Kashmir gi Punsta terrorist sing attack toropada lanmi gi mioi manga sikhiba amasung amana shokhiba thokdok adugi matungda security force na bata doria gi asukpa umang singda pak sana thi humbagi thabak chathakre. Mukhyamantri Nongthambam Biren Singna Hairi, Narendra Modi na Laibak Asigi Pradhan Mantri Oiraba Matungda, Awang Nongpok Raija Singda, Chawkhatpa Amadi Sel Thumgi Phibamda, Chawna Awanba Lakle. Imphal gi Ahanba Manipur Rifles ki Vanket Holda, Ngarang Pangthokhiba Tongan Balal Holup Ani gi Mioi Singi, Homecoming Thoramda, Mukhyamantri na Hai, Haujikti Awang Nongpok Raija Sing Akhanana, Manipur na Laibak Asigi Atai Raija Singa Chawkhat Thorangi Lamda, Changdam Nabangamle. Mang na hai, miyam gi mateng loinana raija china chawkhatpa gi lambida khongjel yang na changchilakli haujik paliba sarkar asida thajaba thamba ga loinana lalhalup kaya gi miyoi kaya su mahusha gi iselda tilaktuna chawkhat thorangi thabak paikhatpada saruk yarari raija asida singna masung tam haiba tongan ba wakhalon thadoktuna thong manana chawkhat hanba haibasi sarkar asigi pandam ni haireduna mukhyamantri na Raija sida paikaliba tongan ba infrastructure development project singi maramda panki. Sarkar na paikatpa tongan ba yaipa thorangi scheme sing asinasu miyam na hingbada hena nungai hanbaga loinana punsigi thaksu wangkhat hale. Shri Biren na hai sarkar da changjalak laloba singda rehabilitation gi kanaba sing phanganbada natana makhoisu handakta lauthokhiba one family one pension scheme gi kanaba su phangannaba honagani. Mang na hai santi leirba matamdada lamdamasida chawkhatpa porpa ngamgani ngarang gi homecoming thoramadada tongan balal holup ani gi mioi kuntra taret khulai thaduktuna sarkar da changjaki makhoi gi manungda Chin Kuki Liberation Army gi mioi kuntra taruk amasung Pripak Pro gi mioi ama yauri makhoina AK rifle mari .22 rifle ama 303 rifle ama single barrel nongmai ama carbine ama pistol mari hand grenade ani amadi nongmai maru samwa nifu loina rakhi Musalman singi khwaidigi chawrba kumai ama oiriba Idul Fitr ngasi pangthokli Ramzan gi chakhen thagi matungda Idul Fitr kumai asi pangthokpani masjid singda laisol thoram pangthokpa miyam bunna chamin thaminaba amadi kudol pot pinabana kumai asigi mapungwaiba saktamni Idul Fitr na lakpada Rajyapal Anusuya Uike Mukhyamantri Nongthambam Biren yauna lusingba kayana miyamda maruaina Musalman singda yaipa paujel piri maki paujel da Rajyapal na hai kumai asina lakpada nungsi chanaba ama toibagi wakhalon hena chachil hanbaga loinana phattaba wakhalon thadok naduna apunba Manipur ama sangbat achi maki paujel da Mukhyamantri na hai kumai asina lakpada nungai yaifaba nungsi chanana hingminaba tinjel laisendaba lamdam ama porakpa oirasanu Nubidaska Mari Lainana Manipur Biran Sabagi Adaksha Thokjom Setabrata Mahut Mantri Yumnam Khemsan Siksa Mantri Thongnaujam Basantukumar Manipur Pradesh Congress Committee Manipur People's Party Siva Sena Manipur State Unit Nasu Yaipa Paujel Piri Manipur da Hayeng Khongjom Numit Palan Pangthokani Mapungaiba Thoram Thobal Jilagi Khongjom da Laiba Khebasing da Pangthokani Masigi Damak Sem Sabaloire Raija Sarkar ki Transport Vibhagna Sarkari Karmachari Singh amadi miyamna thoramasi yauna bagidamak sathok chasin taunaba akhanaba bus selhan gadauri Raija ki Transport Vibhagna thokpa chero lamana hai Manipur State Transport ki bus nipan numit asida gani gari sing asi tongan ba mafam sing Manipur Public School Koyengai Imphal East DC Office Porompat amasung Lamboi Khongnang Khongdagi ayuk pung taruk makhai dagi lamthagani Moyang Khomda leba MST Complex tagina ayuk pung taruk tagi hauraga pung taret minute nifu manga phawba pungkhai khudingi tongan ba gari sing chen gani tabiriba pawasi Akaswani Imphal dagini
Jammu Kashmir ki Punsta Sagol Sel Numita terrorist ne attack tawrapada lanmi ki miyoi manga sikhiba aduga amana sokhiba thodok adugi matungda security force na union territory adugi Battadoria gi asukpa umangsingda pak sanati humagi thabak chathakre Sarkar ki pauna hai umang aduda terrorist sing lotuna lairamba yai haina chingnabadagi makhoibu phanabagi damak mafam adu question ki aduga drone amadi hui sijinaduna thi humbagi thabak chathakhi Pradhanmantri Narendra Modi na tha khuding ki aroi benong maijing numita Akashvani ki thongda sandokpa mahaki pungning gi wa man ki bat thoram tha si ki kunthra da chama suba tangkak yauragani thoram asi lisingani tara mari ki October 3 da hawdokhibani English ngani kunma thoi gi February 19 da sandokhiba mahaki man ki bat thoram da Pradhanmantri na laibak asi ki tongan balon sigi matang da singtha baga loinana miyam da Masagi mamalon gi mathakta yam drabada atai lon amadi khangjin bagi tangai fadabadu panki mangon da kari awat palai bage haina miyoi amana hanglakpa wahangi paukhumda Pradhanmantri na mahakna laibak asigi yamnamak maru oiba Tamil lon tamhogda bagi nungai tabadu phongdokhi मेरी एक कमी ये रही कि मैं दुनिया की सबसे प्राचीन भाषा तमिल सीखने के लिए बहुत प्रयास नहीं कर पाया मैं तमिल नहीं सीख पाया यह एक ऐसी सुंदर भाषा है जो दुनिया भर में लोकप्रिय है बहुत से लोगों ने मुझे तमिल लिटरेचर की क्वालिटी और इसमें लिखी गई कविताओं की गहराई के बारे में बहुत कुछ बताया ngasi phongba pause singi maroiba pausingi damak hojik khetrimayum Birosh leire Birosh Tagachari Washington Lalolup anigi kadar kontraga teret khulai thadoktuna lengakta changjakhiba achumna handakta Manipur High Court ki mitai ST demand gi matangda pikhibo wailbu penda phongdokhiba amadi Bharatiya Janata Party gi closed door da pangthokhiba mifam MLA ahum yaukhidabagi pausingna ngasi fongnariba pause ayambagi maruoiba pau oina fongnari Sangai Express English amadi Manipuri edition da lalhauba kontraga teret khulai ka konana changjakhre Cheluraba Japan gi Jaika halaklani haiba Mukhyamantri Nongthombam Biren gi wafamna ahanba headline tawri Tampaki khulai paiba achoba loop amaga wari sananaba haure haiba CM gi wafam amadi ST recommendation thahandanaba Hill Area Committee gi mifamna warep lawkhre haiba pausing asina sanalaiba ki ahanba amadi anishuba headline tawri Manipur Mail da militant kontraga taret ki homecoming pangthokhiba amadi Kendriya Shiksha Mantri Dr. R.K. Ranjanna National Deworming Day ing lisingani kulumdoi gi ahanba round hawdokhiba asina maruoiba pau oina fongli Ireibakta lupa crore amarongi oiba u phare haiba pau na ahanba headline tawri BJP high level party meeting pangthokre maram pidana MLA ahum lakhidre haiba pau amadi BJP Manipur Pradesh ki president A Sarda gi Party manungi oiba pen daba lairabasu tanaramdana mapan tholakpagi damak mifam pangthokpani waroisin puraklagani haiba wafam asina Ichel Express ki anchor kalamda fongli Imphal Free Press ta achumna Manipur High Court ki wayel pen daba phongdokhiba pauna anishuba headline tawri Naharol ki thodangda sarkar thukaina ba Delhi da camp tawba leite haiba MLA Radheshyam gi wafam maru oiba pau oina fongli Churachandpur da phongba pauche Masauna Thar Nisin 12 amadi Manipur Express da BJP Manipur Pradesh manungda crisis leite haiba CM gi wafam BJP MLA Mapal high level meeting yaukhidre haiba pau amadi CKLA gi kadar kuntra ga taruk amadi Prepak Pro gi kadar ama lengakta changjakhre haibasina maru oiba pau oina fongli Tamenglong da phongba the Tamenglong Times da Manipur High Court na Manipur Sarkar da Mitei bu ST recommendation pi naba khangan khibabu achumna yaningdaba phongdokhre haiba pau asina headline tawri Pongnafam da CKLA gi chairman yauna kadar kontra ga truk Prepak Pro ama surrender tawkhre One Family One Livelihood scheme gi khudongchabasu phanghallagani haiba CM gi wafam ahanba headline tawri High Court ki judgment amasung order gi mayokta Manipur amasung India government na appeal file taunaba Manipur Legislative Assembly ki Hill Area Committee na warep lawkhre haiba pauna huel lan pauda color headline taudna fongli The Morning Bell da pauche da CKLA kadar kontra ga taruk amadi Prepak Pro amadi ama sarkar da changjakhre
CM na makhoibu taram na okre haiba Manipur gi jila kharada Civil Service Day pangthokhiba haiba paugna ahanba amasung anisuba headline tawri Nonglei nungsina Manipur gi mafam kaya da amang ata thokhibagi amadi power line kaya tatkhibagi paw The People's Chronicle gi anchor column da phongli Washington Thagachari Mukhyamantri Nongthom Biren Singna hairi Narendra Modi na laibak asigi Pradhan Mantri oiraba matungda awang nokpok rajya singta chawkhatpa amadi sel thunggi phibamda chawna awanba purakle Musalman sigi khwaidagi chawrba kumei ama oiriba Idul Fitr ngachi pangthokli paw loijare